Welcome to Manipuri Story Collection Official. Ijan sumayum yaurakle, pamung dangik pamthai, yaliba beg to thamlaga, setliba sari do lauthokki haina, sari ki phiban do paiba dangairi, beg manung da yauriba mobile do khinglakpaduda, beg to da yinglaga. Kanabu oirigaba yetkreda. Beg to humduna mobile do lauthoklubada, screen da chongthokliba maming do obada pisum khangsuksui. Villain haina chongthokli. Chongthokliba mingdugi maningda mai chaklabai thamoigi emoji amasu napli yaklaba nungsagi maisadagi hina maya kanba maisa puthokpa ngamba mingni ichangi maphamda pisum suklabasu lakliba koldo oktaba taude lumangda tarakliba samlang ani ahumdo phu kamthoklaga receive tawi hello nupasu nupisu iking nei Buli tagi kumthare nongdai remba, lambi matai da leplaga chimbal chingduna. Yaribi, noina paro, khanglaw law sili jansu, khana basu ma na horaga mapa palak pasida, sauningli bahaidura, nongdai remba su kanna lawkhali. Chawkhataba tawnu he, nanglo aira sawkhatrise, ahi oira male. Si haiduna nongdai remba do, hina chimbal chinglaga karimnaba minuk amanok jay. Ijan suhi na bisum anido sui, sauna suhangi. Kari haido no amo. Kodom bina chuba do khot laga. Noi protagonist to thengi haigi tawbani. Protagonist haidi kana. Wahang siga loina na ijan do wakal tarak labagum. Pairi ba mobile do hi na che na baisili. Nong dairim baso nok mi tahuraga ijan bu sauna ba maongda. College life ki hi noi ex to. Nangi ex hero do. Aigi lambi da hui angawbagum khongdare kha phajin bigadra hui ngawradi huibu thirakpani haizariba aduna aisu huibu thijarakpani maga aiga kari mari leina baino nangna ingonda wakatlido ma kana no ai khangde na chenba yaroi ko hui duna khongliba marol du ai sauge tawi haukraba loikraba thaudo pokko thoklaga chaibam su yauri hauzakta penda bo poklak paira kaino aibu yam thina su yekna bagum ngangbiri Aduda isu kha karim na biram labani. Ngawra kaino yengba yam nungai ti am phajal. Mi chiklani ne. Nangna pami sa kaino ha. Noi ani yekna bai marak tuda ai bu chingsin da bahot narakano. Thaidok tu na leizarabani. Amuk maisa langhala ano. Maisa. Wai sika hairaga nongdai rimbado khongdol duna leimai da kak hatlaga leikre. Ichan so sari machi da china paisin. Sauning bagi chongliba mihuldo phajin na balaknari. Nongdai rembaso chongliba khoidau thitpagi mihuldo phatharibani. Marak sida wangang na de. Nongdai rimana tumin laisin khrabada ijan na khara saurapna. Maisana chak thekrabo. Thammage thabak yam chilli. Khavana nangi nakta laklabadi nangkaidongni. Khonjel du tab thakre. Nupama na tab tharakpagi khudong chabado lin na thakidre ijanso. Madu nang hangbay mathau tade. Aikhoy nigi warida nang yausan gi khangano. Nathau khrar su taw badam. Miriam ni na mi gi warida mithingai oidung hotnaraga leibe wakhal da thado. Hey, Miriam kaidi. Kol tat khibagi makholda mobile do thangdaraga screen da yinglaga amuk so tawge ho nei nongdai remba. Adu bungamdre. Mobile lang thoke tawi adu sungamde. Khoidau thitna bullet tu thoduna mayum tamna lai. Ijan su machin pena nongdai remba bu chai khrabasu mana palakhiba khabagi mingsina ma bulai ta hanre seliba maphido hongani kawkhre mobile du phamung du da saphuk anna thada boi thamboi tawraga khut ani du paisine chongliba mihogi khongjel su hini yang khalei chimbal ani du thak thakni nongdai remba bu hatning ma poglei tawfum khangde seliba sari machi da paisilaga sru nei rei Kanna paiman kibanara thotlabi khusa singduna pairiba sari machido zret segaire
Sari machiduna segai bagi makholda ijansu segai riba mafamduda yengtharai. Segai ngadi segai ro. Pangal phudok luga taina phong khangdraba asawbado mara leizadraba sari duda taina biri. Matangduda tan chadaba nawbado manigi managdu hochile. Nene charawanse broiler kezi makhai mangause selbiyo. Sari machida taina baloi phatriba ichangi asawbado hei thapam oiragi haiduna changzaragliba nawbada zro hei tharai. Ayakpa khonjel da khek tharai. Sel pambiro aise nongambadai numita phungna thibong da sadau tau leido chalo da nasaktu yeninde. Chaba chalo kem charo chalo haibane. Manigi saptrasida nawba masado pungtup thupsinkhre. Tatu manibu yenglaga lepi. Ichana laukibado imung sinba thungna ninkibani. Taribani kanasu ichangi manakta changlaktuna nawbagi michangda lepiba ngamdre. Thabal na cha thakna hairi. Ihe amuk chaibikre. Asuk thumba cha se mayak pungjam examkre. Aigi cha ningol se hingchabi ongadore. As pung yagya ida. Umanga saubani. Noibu isu se kauthokpiru na hai. Kanana kauthokludoiba ngamzaroi. Babana khara kauthokpiru gatra. Aikhoi di ngamlaroi. Kusum na chuba namduna mapurebada onsilakpada thabal sutumi laikre. Makata na jaiba leptri somda. Thokrasalo. Kari yengino kanam sanga kano ai nakta napa nama da hayu yadra napa nama lekta masaro nangbo chalo peri thokre nawbado ichan su sor chawnu honduna setliba sari do phoidat hawi mi phatta asu yamna aigi punsida yetpa nang sidrikai ai nungaiba phangaroi saraba nungshagi maisana hakthengna na phangba thabak natrabasu School da angang sing launa rubagi chok tharaba ichangi haksangni. Yumda pothazagi khanna lakchai adubu phangkhidre. Nongdairi mana ichangi singlida ashaba poknaba wahegi hida kapsalakre. Numit masing thingamda hidak sigi mayaina ichanbu bru ising sabagum sawhanduna lehallagani. Nongdairi basu bullet tu sumangna khamlam basu kumthaba tawde. Mobile puthoktune screen du da yingli. Enemy haini changi number bu save tawri. Enemy adogi maningda mai chaklaba thamoigi emoji amasu hapli. Call tawgi haina khubi namge tawi adubu ngamde. Mathanda prok sak pahaibadu oire. Chak pehenman badagi masa khangda sound haidorei. Sakta nangna aibu miriam haibasai. Kanana haire ino. Khangang hangle inaubana nongdairim basu phat yengkhalei. Inaubado mago ka khatpagi stair du da phamlammi. Matom tanate mama su mapa su leirami. Machi mabai amadi machal su mabu yenglammi. Ikai ba phawra inong dairemba. Adubu phawri ba ikai pado lotsinna ba hotnarei. Yenglamma mobile sat screen off tawsillaga imung da changki ge tawrakpada machin yawba inauba na laurei. Kanano haibani nangonda miriam hairei dubo. Dada nangonda miriam haiba ngammi do. Adoi mi do khangningkreda sana thoisu mabungda phagi tawra ibani adubu ani dugi mato matang sadaba haibado oikre nongdairemba maphatta phrang saugalei ichanda mapung phana phudokpa ngamaudraba omsillaga lairiba asawba pomba masenga majalga da haitharei ani du machin paina chaitharei ai noi ani ai pana daba leiba miro ha mase aigila nagi oiba wa noi na hipa adu yam sari do kaigino chaisa gira Nachin macha momam pale na thakha nai da batong ai se na thagi halni wangang bada khara khamtho hancha nga sak sar kana noigi lanai wa pham da ai nong mate yauksin da bani madu khangna chalo hanglakni ba wa hangdugi leithok pa yana ba ani du da chaithok lamaga changkhre mangol da lehori ba singdu makhoi masen onsin da tuna pakhum phanglaroi da ba mit ying na hawi phamung da phamthei nong dairemba Sor chawna holi. Khabagi changana mangonda nganga kiba singdu ningsinglaga sauning behen galei. Mobile gi screen lu yingduna haizai sauna. Fai, noi ani na aibu sinaba leptrabani na. Aisu noi ni da yet pahorak patabani. Nakhoi ani da di sukam ngamaloi. Singnabagi phirip lawra inong dairemba. Phirip tu law baloirak pada machina lawrak patarei. Ibungo, thoro thu namta.
ꯄꯟꯊꯗꯦ ꯊꯣꯔꯛꯏ ꯏꯅꯥꯎꯕꯅ ꯁꯅꯥꯊꯣꯏꯒꯤ ꯁꯌꯦꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯝꯃꯤ ꯁꯅꯥꯊꯣꯏꯅ ꯆꯤꯡꯂꯤꯕꯗꯣ ꯌꯥꯅꯤꯡꯗꯅ ꯌꯥꯜꯂꯝꯃꯤ ꯂꯤꯛꯂꯥꯏꯅ ꯏꯅꯥꯎꯕꯕꯨ ꯈꯥꯝꯅꯕ ꯍꯣꯠꯅꯔꯝꯃꯤ ꯏꯅꯥꯎꯕ ꯇꯧꯒꯅꯨ ꯅꯪ ꯃꯔꯨꯞ ꯑꯉꯥꯎꯕꯁꯤꯒ ꯃꯥꯟꯅꯒꯅꯨ ꯃꯥꯅ ꯉꯥꯡꯕꯕꯨ ꯋꯥ ꯑꯣꯏꯅ ꯂꯧꯕ ꯍꯧꯅꯕ꯭ꯔꯣ ꯏꯅꯥꯎꯕꯅ ꯂꯤꯛꯂꯥꯏꯒꯤ ꯃꯈꯨꯠ ꯀꯟꯊꯣꯛꯑꯒ ꯏꯇꯩꯃ ꯈꯥꯝꯕꯤꯔꯅꯨ ꯅꯣꯡꯗꯥꯏꯔꯦꯝꯕ ꯄꯤꯁꯨꯝ ꯁꯨꯏ ꯐꯤꯡꯅ ꯆꯪꯁꯤꯟꯗꯨꯅ ꯏꯅꯥꯎꯕꯒꯤ ꯃꯈꯨꯠ ꯀꯟꯊꯣꯛꯂꯒ ꯁꯅꯥꯊꯣꯏꯕꯨ ꯆꯤꯡꯊꯣꯛꯏ ꯁꯥꯎꯅꯁꯨ ꯍꯥꯏꯔꯤ ꯀꯩꯅꯣ ꯇꯧꯏꯁꯦ ꯏꯅꯥꯎꯕ ꯐꯤꯡꯒꯠꯂꯛꯏ ꯌꯨꯝ ꯆꯠꯂꯒꯦ ꯇꯧꯕ ꯅꯨꯄꯤ ꯃꯄꯥꯝꯗ ꯂꯩꯕꯁꯦ ꯃꯤꯅ ꯎꯁꯤꯠꯇꯦ ꯃꯤꯅ ꯋꯥ ꯃꯊꯛ ꯊꯪꯉꯤ ꯅꯣꯏꯒꯤ ꯌꯥꯏꯐꯅꯕ ꯍꯣꯠꯅꯔꯨꯕ ꯑꯩꯈꯣꯏꯕꯨ ꯃꯤꯒꯤ ꯊꯕꯛꯇ ꯍꯪꯆꯛ ꯉꯥꯛꯆꯪ ꯁꯥꯕ ꯇꯥꯏ ꯍꯦ ꯅꯨꯄꯤ ꯅꯪ ꯂꯩꯍꯧꯔꯒꯦ ꯍꯥꯏꯔꯣ ꯍꯥ ꯉꯁꯤ ꯑꯩꯅ ꯆꯠꯄꯗ ꯀꯔꯤꯒꯨꯝꯕ ꯏꯅꯔꯛꯇ꯭ꯔꯕ ꯅꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯌꯨꯝꯗ ꯆꯪꯍꯜꯂꯣꯏ ꯏꯅꯥꯎꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯏꯅꯥꯎꯕꯒꯤ ꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈ꯭ꯔꯦ ꯑꯗꯨꯗꯩ ꯏꯅꯥꯎꯕ ꯇꯨꯃꯤꯟ ꯂꯩꯈꯤ ꯑꯇꯩꯁꯨ ꯋꯥ ꯉꯥꯡꯂꯛꯇꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯏꯅꯥꯎꯕꯒꯤ ꯊꯕꯥꯛꯇ ꯈꯨꯗꯣꯝꯕꯤꯅ ꯅꯝꯂꯒ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯏ ꯑꯗꯨꯛ ꯌꯥꯝꯅꯕꯨ ꯐꯠꯇꯕ ꯃꯤꯇꯣꯞꯅ ꯉꯥꯡꯕꯁꯨ ꯅꯠꯇꯕ ꯑꯩꯅ ꯋꯥ ꯈꯔ ꯍꯥꯏꯔꯨꯕꯒꯤꯗꯃꯛ ꯑꯗꯨꯛ ꯀꯟꯕ ꯋꯥꯍꯩ ꯑꯩꯒꯤ ꯏꯆꯜꯗ ꯁꯤꯖꯤꯟꯅꯕ ꯅꯪ ꯑꯣꯏꯕꯒꯤ ꯀꯔꯤꯁꯨ ꯈꯜꯂꯣꯏ ꯍꯥꯏꯕꯒꯤꯗꯃꯛ ꯑꯩꯒꯤ ꯑꯁꯥꯎꯕꯗꯣ ꯅꯪꯉꯣꯟꯗ ꯇꯥꯏꯅꯈꯤꯕꯅꯤ ꯑꯗꯨꯒꯗꯤ ꯅꯪꯅ ꯑꯩꯕꯨ ꯃꯤꯇꯣꯞꯅꯤ ꯈꯜꯂꯝꯂꯕ ꯐꯔꯦ ꯑꯄꯥꯝꯕ ꯇꯧꯔꯣ ꯑꯩꯒꯤ ꯏꯆꯜꯁꯦ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯔꯜꯅꯤ ꯅꯪꯅ ꯄꯨꯅꯤꯡꯕ ꯃꯐꯝꯗ ꯄꯨꯕ ꯊꯝꯅꯤꯡꯕ ꯃꯐꯝꯗ ꯊꯝꯕꯗ ꯑꯩꯅ ꯊꯤꯡꯕꯒꯤ ꯍꯛ ꯂꯩꯇꯦ ꯃꯥꯕꯨ ꯄꯨꯈ꯭ꯔꯣ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ ꯃꯐꯝꯁꯤꯗ ꯊꯃꯣꯏ ꯁꯣꯛꯈ꯭ꯔꯦ ꯅꯣꯡꯗꯥꯏꯔꯦꯝꯕ ꯏꯅꯥꯎꯕꯕꯨ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯋꯥꯔꯧꯈ꯭ꯔꯦ ꯁꯅꯥꯊꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯛꯏ ꯗꯗꯥꯒꯤ ꯁꯅꯥ ꯆꯠꯂꯣ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯦꯒ ꯅꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝꯕꯥꯜ ꯃꯔꯤ ꯐꯔꯛꯑꯔꯣꯏ ꯍꯥꯏꯔꯝꯂꯒ ꯀꯥꯗ ꯆꯪꯈꯤꯒꯦ ꯇꯧꯏ ꯏꯅꯥꯎꯕꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯈꯥꯝꯂꯛꯏ ꯅꯣꯡꯗꯥꯏꯔꯦꯝꯕ ꯍꯦꯟꯅ ꯁꯥꯎꯕꯒꯤ ꯁꯛꯐꯝꯗ ꯏꯅꯥꯎꯕꯕꯨ ꯌꯦꯡꯂꯛꯏ ꯅꯣꯡꯗꯥꯏ ꯈꯧꯇꯛ ꯆꯥꯏ ꯃꯤꯠꯌꯦꯡꯗꯣ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯁꯥꯎꯅ ꯆꯩꯔꯛꯏ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥ ꯅꯈꯥꯒꯤ ꯑꯉꯥꯡꯂꯣ ꯅꯪꯒꯨꯝꯕꯅ ꯃꯤꯡ ꯀꯧꯕ ꯌꯥꯕ ꯃꯤꯔꯣ ꯑꯩꯁꯦ ꯅꯣꯏ ꯅꯤꯡꯉꯣꯜ ꯃꯋꯥꯒꯤ ꯍꯧꯅꯕꯤ ꯇꯧꯔꯛꯀꯅꯨ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯗ ꯅꯣꯏꯅ ꯋꯥ ꯑꯀꯟꯕ ꯈꯖꯤꯛ ꯉꯥꯡꯕꯗꯗꯤ ꯅꯪꯕꯨ ꯎꯁꯤꯠꯍꯟꯗꯦ ꯍꯟꯊꯅ ꯈꯜꯂ ꯈꯜꯂꯒ ꯈꯣꯏꯈꯥ ꯂꯤꯡꯈꯥ ꯊꯥꯒꯅꯤ ꯅꯣꯏ ꯅꯨꯄꯤꯗ ꯊꯤꯅ ꯆꯩꯒꯅꯤ ꯁꯥꯎꯒꯅꯤ ꯑꯗꯨꯒ ꯅꯣꯏꯒꯤ ꯃꯤꯅ ꯅꯪꯒꯤ ꯅꯨꯄꯤꯗ ꯉꯥꯡꯕꯗꯤ ꯐꯍꯟꯅꯤꯡꯕꯒꯤ ꯉꯥꯡꯕꯅꯤ ꯑꯍꯜ ꯂꯃꯟꯅ ꯉꯥꯡꯕꯗ ꯅꯕꯨꯛ ꯐꯠꯇꯕ ꯈꯟꯒꯅꯨ ꯍꯥꯏꯒꯅꯤ ꯑꯩꯅ ꯈꯣꯟ ꯈꯖꯤꯛ ꯀꯜꯂꯨꯕꯒꯤ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯒ ꯉꯝꯃꯤ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯏꯆꯜꯕꯨ ꯅꯝꯗꯨꯅ ꯄꯨꯅꯕ ꯍꯣꯠꯅꯕ ꯅꯠꯇ꯭ꯔꯣ ꯅꯒꯨꯟ ꯈꯪꯉꯤ ꯅꯪ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯆꯠꯈ꯭ꯔꯒꯦ ꯌꯥꯔꯕꯣ ꯏꯅꯥꯎꯕꯅ ꯍꯪꯂꯛꯄꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯑꯣꯏꯅꯕ ꯃꯑꯣꯡꯗ ꯆꯠꯈ꯭ꯔꯣ ꯀꯩꯅꯣ ꯅꯪ ꯆꯠꯈꯤꯕꯗ ꯑꯩꯅ ꯊꯤꯡꯕ ꯉꯝꯕ꯭ꯔꯣ ꯆꯠꯈ꯭ꯔꯣ ꯌꯥꯔꯦ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯅꯣꯡꯗꯥꯏꯔꯦꯝꯕ ꯏꯅꯥꯎꯕꯗꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯇꯧꯗ ꯅꯣꯟꯊꯔ ꯅꯣꯛꯍꯧꯔꯤ ꯅꯣꯡꯗꯥꯏ ꯏꯃꯨꯡꯗ ꯆꯪꯂꯨꯔꯒ ꯑꯃꯨꯛ ꯊꯣꯔꯛꯂꯒ ꯕꯨꯂꯦꯠꯇꯨ ꯊꯧꯗꯣꯛꯈ꯭ꯔꯦ ꯃꯥꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛꯀꯤ ꯇꯥꯏꯅꯐꯝꯅꯤ ꯃꯥꯒꯤ ꯕꯨꯂꯦꯠꯇꯣ ꯍꯧꯖꯤꯛꯇ ꯄꯥꯔꯤꯗꯨ ꯋꯥ ꯉꯥꯡꯂꯛꯏ ꯈꯔ ꯐꯒꯗ꯭ꯔꯥ ꯇꯧꯔꯨꯔꯒ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯅꯤꯀꯣ ꯅꯣꯏ ꯃꯈꯣꯏꯅ ꯁꯤꯟꯅꯔꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯑꯣꯡ ꯌꯦꯡꯊꯣꯛꯂꯨꯕꯅꯤ ꯋꯥꯈꯜ ꯄꯨꯕ ꯉꯝꯗꯕꯒꯤ ꯄꯨꯛꯅꯤꯡ ꯆꯔꯥꯡꯅꯕꯒꯤ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯕꯁꯨ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯆꯠꯐꯝ ꯈꯪꯗ꯭ꯔꯕꯗ ꯃꯦꯟ ꯔꯣꯗꯇꯒꯤ ꯂꯥꯞꯊꯣꯔꯛꯂꯤ ꯅꯥꯏꯇꯣꯝ ꯍꯧꯕ ꯎꯄꯥꯜ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯂꯔꯦ ꯃꯣꯕꯥꯏꯜ ꯄꯨꯊꯣꯛꯂꯒ ꯋꯥꯆꯦꯞ ꯆꯪꯂꯒ ꯏꯆꯜꯗ ꯇꯦꯛꯁ ꯊꯥꯖꯤꯟꯈꯤ ꯈꯥꯕ ꯐꯣꯟ ꯇꯧꯔꯛꯄ꯭ꯔꯣ ꯃꯤꯅꯤꯠ ꯑꯃ ꯑꯅꯤ ꯂꯩꯔꯒ ꯇꯦꯛꯁꯇꯨ ꯗꯤꯂꯦꯠ ꯐꯣꯔ ꯑꯦꯚ꯭ꯔꯤꯋꯥꯟ ꯇꯧꯊꯣꯛꯏ ꯑꯗꯨꯒ ꯑꯅꯧꯕ ꯇꯦꯛꯁ ꯑꯃ ꯊꯥꯅꯕ ꯏꯅꯕ ꯍꯣꯠꯅꯩ ꯈꯥꯕ ꯀꯔꯤꯝ ꯍꯥꯏꯔꯛꯇ꯭ꯔꯣ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯎꯅꯁꯤ ꯍꯥꯏꯔꯛꯄ꯭ꯔꯥ ꯅꯪ ꯀꯔꯤ ꯈꯨꯝꯈꯤ ꯏꯔꯤꯕꯁꯤꯡꯗꯨ ꯍꯜꯂꯒ ꯄꯥꯔꯨꯕꯗ ꯍꯩꯅꯗ꯭ꯔꯗꯨꯅ ꯀꯛꯊꯠꯂꯤ ꯑꯃꯨꯛ ꯁꯥꯎꯅꯤꯡꯅ ꯅꯥꯄꯤ ꯃꯀꯥ ꯐꯔꯁꯨ ꯐꯣꯏꯗꯠꯂꯒ ꯂꯪꯊꯣꯛꯏ ꯑꯃꯨꯛꯁꯨ ꯑꯅꯧꯕ ꯑꯃ ꯏ ꯍꯣꯏ ꯃꯤꯑꯣꯠꯄꯤ ꯅꯣꯏ ꯄ꯭ꯔꯣꯇꯥꯒꯣꯅꯤꯁꯇꯨ ꯀꯩꯝ ꯍꯥꯏꯔꯛꯇ꯭ꯔꯣ ꯊꯃꯣꯏ ꯄꯦꯟꯖꯔ ꯃꯥꯜꯂꯤ ꯆꯤꯝꯕꯥꯜ ꯆꯤꯡꯂꯝ ꯅꯣꯛꯏ ꯏꯔꯤꯕ ꯇꯦꯛꯁꯇꯨ ꯁꯦꯟ ꯇꯧꯈ꯭ꯔꯦ ꯏꯆꯟꯗ ꯇꯤꯛ ꯑꯅꯤ ꯈꯣꯠꯂꯕꯁꯨ ꯁꯤꯟ ꯇꯧꯔꯛꯇꯦ ꯁꯤꯟ ꯇꯧꯔꯛꯄ ꯉꯥꯏꯕꯗ ꯃꯁꯥꯗꯨ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯍꯧꯒꯠꯂꯒ ꯑꯃꯨꯛ ꯆꯠꯂꯤ ꯑꯃꯨꯛ ꯐꯝꯃꯤ ꯑꯃꯨꯛꯁꯨ ꯂꯦꯞꯄꯤ ꯏꯆꯟꯁꯨ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗꯒꯤ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯇ꯭ꯔꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯏꯆꯟꯕꯨ ꯂꯝ ꯌꯧꯅ ꯁꯥꯎꯅꯤꯡꯍꯟꯈ꯭ꯔꯦ ꯃꯥꯅ ꯀꯥꯗ ꯁꯨꯝ ꯂꯩꯁꯤꯟꯈ꯭ꯔꯕꯗ ꯀꯨꯁꯨꯝꯒ ꯊꯣꯏꯕꯤꯒꯗꯨ ꯍꯧꯅꯗꯨꯅ ꯆꯪꯉꯛꯏ ꯃꯃꯥꯒ ꯃꯅꯝꯃꯒ ꯆꯪꯉꯛꯄꯗ ꯍꯤꯞꯂꯝꯕ ꯏꯆꯟꯗꯨ ꯇꯞꯅ ꯐꯝꯂꯛꯏ ꯃꯥꯅ ꯁꯦꯠꯂꯨꯕ ꯃꯐꯤ ꯃꯔꯣꯜꯗꯣ ꯐꯃꯨꯡꯗ ꯏꯆꯥꯏ ꯆꯥꯏꯅ ꯂꯩꯔꯤ ꯃꯅꯦꯝꯒꯤ ꯏꯪꯒꯤꯠꯇꯒꯤ ꯊꯣꯏꯕꯤꯅ ꯋꯥ ꯍꯧꯗꯣꯔꯛꯏ ꯏꯕꯦꯝꯃ ꯑꯩꯈꯣꯏꯅ ꯇꯥꯔꯤꯕ ꯄꯥꯎꯁꯦ ꯆꯨꯝꯕ꯭ꯔꯥ ꯄꯨꯡ ꯈꯔꯒꯤ ꯃꯃꯥꯡꯗꯅꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯈꯥꯕ ꯄꯜꯂꯛꯈꯤꯕꯗꯣ ꯑꯗꯨꯒ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡ ꯃꯅꯝꯃꯅ ꯍꯪꯉꯛꯂꯤꯕ ꯋꯥꯍꯪꯁꯤꯗ ꯆꯤꯡꯅꯔꯗꯨꯅ ꯏꯆꯟ ꯃꯅꯝꯃꯗ ꯌꯦꯡꯂꯛꯏ ꯊꯣꯏꯕꯤꯁꯨ ꯋꯥ ꯃꯌꯦꯛ ꯁꯦꯡꯅ ꯉꯥꯡꯂꯛꯏ ꯊꯧꯕꯥꯜꯗꯒꯤ ꯅꯨꯄꯥ ꯑꯃ ꯈꯪꯅꯔꯝꯃꯤ ꯍꯥꯏ ꯀꯥꯏꯅꯈ꯭ꯔꯕ꯭ꯔꯥ ꯈꯥꯕꯒꯤ ꯃꯔꯝꯗ ꯏꯃꯨꯡꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯍꯥꯏꯕꯤꯅꯕ ꯇꯝꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ
ꯑꯃꯨꯛ ꯍꯪꯅꯔꯨꯗ꯭ꯔꯕꯁꯨ ꯇꯌꯥꯜꯒ ꯂꯩꯁꯅꯥꯒꯒꯤ ꯃꯆꯤꯟꯗꯒꯤ ꯈꯪꯕ ꯑꯣꯏꯔꯝꯒꯅꯤ ꯃꯁꯥꯅ ꯋꯥꯈꯜ ꯇꯥꯖꯩ ꯑꯗꯨꯕꯨ ꯋꯥ ꯉꯥꯡꯊꯣꯔꯛꯇꯦ ꯀꯨꯁꯨꯝꯅ ꯃꯆꯥꯒꯤ ꯃꯕꯨꯛ ꯐꯥꯕ ꯃꯑꯣꯡꯗ ꯊꯦꯝꯂꯛꯏ ꯅꯪꯕꯨ ꯅꯨꯄꯥꯗꯨꯒ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯕꯔꯣ ꯑꯗꯨ ꯋꯥꯅ ꯂꯩꯒꯗꯧ ꯁꯔꯨ ꯁꯤꯅꯤ ꯍꯥꯏꯅꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯅꯪꯁꯨ ꯋꯥꯔꯦ ꯅꯨꯄꯥ ꯃꯆꯥꯗꯨ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯎꯏ ꯍꯥꯏꯅꯩꯅꯦ ꯅꯪ ꯊꯤꯔꯛꯄꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯁꯥꯗ ꯑꯁꯥꯎꯕꯒꯤ ꯃꯅꯤꯜ ꯂꯩꯔꯤꯕ ꯏꯆꯟꯅꯤ ꯑꯗꯨꯕꯨ ꯑꯁꯥꯎꯕꯗꯨ ꯅꯝꯁꯤꯜꯂꯒ ꯑꯏꯪꯕ ꯈꯣꯟꯖꯦꯜꯗ ꯈꯨꯝꯂꯛꯏ ꯏꯃꯥ ꯃꯗꯨꯗ ꯊꯣꯏꯅ ꯋꯥꯁꯟꯕꯤꯒꯅꯨ ꯃꯥꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯩꯁꯨ ꯑꯩꯒꯤ ꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯃꯥꯒꯤꯗꯃꯛ ꯑꯩ ꯀꯔꯤꯁꯨ ꯋꯥꯗꯦ ꯑꯗꯨꯒ ꯃꯥꯅꯁꯨ ꯑꯩꯕꯨ ꯊꯤꯔꯛꯂꯣꯏ ꯊꯤꯔꯛꯅꯕꯒꯤ ꯃꯔꯝꯁꯨ ꯂꯩꯇꯦꯗ ꯀꯨꯁꯨꯝꯅ ꯃꯆꯥꯒꯤ ꯋꯥꯗꯣ ꯌꯥꯅꯤꯡꯗꯕ ꯎꯠꯂꯛꯏ ꯃꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯌꯥꯒꯗ꯭ꯔꯣ ꯅꯪꯒꯤꯁꯨ ꯃꯐꯝ ꯈꯪꯅ ꯊꯅꯝꯗꯕ ꯊꯣꯛꯂꯗꯤ ꯅꯄꯥꯒ ꯑꯩꯒꯗꯤ ꯃꯇꯧ ꯀꯔꯝꯅ ꯁꯤꯒꯗꯧꯔꯤꯕꯅꯣ ꯍꯧꯖꯤꯛ ꯍꯦꯛꯇ ꯄ꯭ꯔꯄꯞ ꯁꯤꯔꯗ꯭ꯔꯣ ꯅꯣꯏ ꯑꯅꯤ ꯊꯤꯡꯒꯠꯂꯛꯏ ꯏꯆꯟꯗꯣ ꯏꯪꯅ ꯉꯥꯡꯂꯝꯕ ꯈꯣꯟꯖꯦꯜ ꯂꯪꯊꯣꯛꯈ꯭ꯔꯦ ꯃꯤꯀꯨꯞꯇ ꯀꯨꯁꯨꯝꯁꯨ ꯀꯟꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ ꯁꯤꯔꯅꯤ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯅꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯕꯗꯣ ꯌꯦꯡꯈꯤꯒꯦ ꯍꯥꯏꯕꯅꯤꯅꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯣ ꯅꯣꯏꯒꯤ ꯅꯥꯛꯇ ꯏꯁꯥꯒꯤ ꯌꯨꯝꯁꯤꯗ ꯍꯔꯥꯎꯅ ꯂꯩꯖꯒꯦ ꯍꯥꯏꯕꯁꯤꯗ ꯀꯌꯥꯃꯨꯛ ꯌꯥꯝ ꯀꯥꯏꯔꯒꯦ ꯏꯃꯥ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯌꯨꯝꯁꯤꯗ ꯑꯩꯒꯤ ꯂꯩꯐꯝ ꯂꯩꯇꯕ꯭ꯔꯣ ꯄꯣꯛꯃꯤꯟꯅꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯒꯦ ꯅꯣꯏꯅ ꯑꯩꯒ ꯂꯩꯃꯤꯟꯅꯅꯤꯡꯗ꯭ꯔꯁꯨ ꯅꯣꯏꯅ ꯎꯔꯣꯏꯗꯕ ꯃꯐꯝꯗꯅꯦ ꯑꯩ ꯆꯠꯈꯤꯒꯦ ꯃꯃꯥ ꯃꯆꯥꯗꯨ ꯂꯥꯎꯈꯠꯅꯕ ꯍꯦꯟꯒꯠꯂꯛꯏ ꯀꯨꯁꯨꯝꯁꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ ꯄꯦꯟꯗꯕ ꯄꯨꯝꯗ ꯐꯨꯗꯣꯛꯂꯗꯨꯅ ꯑꯩꯈꯣꯏꯅ ꯂꯨꯅ ꯇꯧꯔꯦ ꯃꯇꯤꯛ ꯅꯪ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯂꯩꯍꯟꯅꯤꯡꯗꯦ ꯍꯥꯏꯈ꯭ꯔꯕ꯭ꯔꯣ ꯇꯥꯏꯕꯪꯒꯤ ꯂꯤꯆꯠꯅꯤꯅ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯗꯤ ꯇꯥꯏꯕꯪ ꯂꯤꯆꯠ ꯆꯠꯂꯨ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯃꯔꯩ ꯆꯀ꯭ꯔꯤ ꯇꯧꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯨ ꯅꯝꯐꯨꯗ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯄ ꯉꯝꯃꯤ ꯃꯗꯨꯃꯛꯇꯤ ꯇꯧꯗ꯭ꯔꯤꯗꯅ ꯑꯩꯈꯣꯏꯁꯨ ꯃꯗꯨ ꯍꯦꯛ ꯇꯧꯔꯛꯑꯗꯤ ꯑꯩꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯅꯠꯇꯅ ꯅꯈꯣꯏꯅ ꯀꯩꯁꯨ ꯎꯕ ꯐꯪꯉꯣꯏ ꯏꯕꯦꯝꯃ ꯈꯨꯠ ꯊꯥꯡꯒꯠꯂꯤ ꯃꯆꯥꯕꯨ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯊꯣꯏꯕꯤꯅ ꯃꯅꯦꯝꯕꯨ ꯐꯥꯖꯤꯜꯂꯤ ꯏꯃꯥ ꯑꯉꯥꯡ ꯐꯨꯒꯨꯝꯁꯤ ꯀꯨꯁꯨꯝꯒꯤ ꯄꯦꯟꯗꯕꯗꯨ ꯊꯣꯏꯕꯤꯗ ꯐꯣꯡꯗꯣꯔꯛꯏ ꯅꯣꯏꯅ ꯀꯟꯈꯠꯄꯗꯒꯤꯅꯤ ꯃꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯉꯝꯅ ꯆꯠꯂꯤꯕꯁꯦ ꯃꯃꯥꯅꯤ ꯃꯄꯥꯅꯤ ꯈꯪꯗ꯭ꯔꯦ ꯑꯣꯟꯁꯤꯟꯗꯨꯅ ꯆꯤꯛꯂꯤꯕ ꯃꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ ꯅꯨꯄꯤ ꯑꯃꯒꯤ ꯃꯆꯠꯂꯣ ꯃꯃꯥꯒꯤ ꯆꯤꯟꯊꯛꯇꯁꯨ ꯈꯨꯝꯕ ꯃꯄꯥꯕꯨꯁꯨ ꯊꯧꯑꯣꯏꯗꯕ ꯃꯕꯨꯡ ꯃꯅꯝꯃꯁꯨ ꯀꯤꯗꯕ ꯃꯌꯥꯝ ꯃꯃꯧꯕꯨꯁꯨ ꯅꯨꯡꯁꯤꯗꯕ ꯃꯥꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯕ ꯇꯧꯅꯤꯡꯕ ꯇꯧꯕ ꯃꯁꯦ ꯋꯥꯔꯛꯄ ꯌꯥꯝ ꯋꯥꯠꯂꯕꯅꯤ ꯑꯩꯈꯣꯏꯅ ꯃꯃꯥ ꯁꯥꯎꯔꯦ ꯍꯥꯏꯅ ꯇꯞꯊꯗꯦ ꯏꯆꯟ ꯄꯨꯛ ꯍꯧꯒꯠꯂꯒ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯗꯨꯅ ꯄꯨꯛꯅꯤꯡ ꯅꯤꯜꯍꯜꯂꯛꯏ ꯍꯥꯏꯔꯨꯔꯒ ꯅꯨꯄꯤꯗꯤ ꯋꯥ ꯀꯟꯅ ꯉꯥꯡꯕ ꯌꯥꯗꯕ꯭ꯔꯣ ꯅꯨꯄꯤꯗꯤ ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯏꯅꯤꯡꯇꯝꯅ ꯐꯣꯡꯗꯣꯛꯄꯒꯤ ꯍꯛ ꯂꯩꯇꯕ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯑꯩꯕꯨ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯍꯟꯗ꯭ꯔꯤꯁꯤꯕꯣ ꯃꯁꯤꯕꯨ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯆꯠꯂꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯅꯣꯏꯅ ꯁꯨ ꯅꯩꯕꯒꯤ ꯑꯋꯥꯕ ꯑꯩꯅ ꯈꯪꯂꯛꯏꯁꯦ ꯅꯣꯡꯃꯇ ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯈꯤꯗ꯭ꯔꯕꯅꯤ ꯑꯩꯒꯤ ꯁꯛ ꯍꯦꯛ ꯎꯕꯒ ꯂꯨꯍꯣꯡꯕ ꯅꯨꯄꯥ ꯃꯁꯤꯗꯕꯨ ꯀꯃꯥꯏꯅ ꯁꯥꯎꯔꯣꯏꯗꯒꯦ ꯃꯁꯥꯅ ꯁꯥꯎꯔꯛꯄ ꯇꯥꯕꯅꯤ ꯏꯆꯟꯅ ꯉꯥꯡꯉꯛꯂꯤꯕꯗꯣ ꯑꯆꯨꯝꯕꯅꯤ ꯑꯆꯨꯝꯕ ꯑꯣꯏꯕꯒ ꯀꯨꯁꯨꯝꯒ ꯊꯣꯏꯕꯤꯒꯁꯨ ꯏꯆꯟꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯛꯏ ꯑꯃꯗꯨꯁꯨ ꯃꯆꯤꯟ ꯂꯦꯞꯇꯦ ꯑꯩꯁꯨ ꯋꯥꯈꯜ ꯈꯜꯂꯤꯕꯅꯤ ꯅꯣꯏ ꯈꯛꯇ ꯋꯥꯈꯜ ꯈꯟꯕ ꯅꯠꯇꯤꯌꯦ ꯑꯩꯒꯤꯁꯨ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯕꯅꯤ ꯅꯈꯣꯏꯅ ꯋꯥꯕꯤꯔꯤꯕ ꯑꯗꯨꯗꯒꯤ ꯏꯁꯥꯅ ꯋꯥꯖꯔꯤꯕꯁꯤꯅ ꯍꯦꯜꯂꯤꯕꯅꯤ ꯅꯣꯏꯅ ꯈꯪꯕ ꯌꯥꯗꯕ ꯀꯌా ꯑꯃꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯏꯃꯨꯡꯁꯤꯗ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡꯗ ꯑꯩꯒꯤ ꯃꯊꯥ ꯍꯧꯒꯠꯄ ꯉꯥꯛꯇꯅꯤ ꯄꯣꯊꯥꯐꯝ ꯂꯩꯍꯟꯗ꯭ꯔꯦ ꯋꯥꯈꯜꯁꯨ ꯍꯛꯆꯥꯡꯁꯨ ꯑꯅꯤꯃꯛ ꯅꯣꯡꯃꯇ ꯏꯪꯅ ꯂꯩꯕ ꯐꯪꯗ꯭ꯔꯦ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯁꯤꯈꯤꯗꯧꯗ ꯃꯉꯥꯏꯔꯦ ꯁꯤ ꯌꯧꯔꯛꯂꯕꯗꯗꯤ ꯀꯨꯁꯨꯝꯒ ꯊꯣꯏꯕꯤꯒꯁꯨ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯛꯏ ꯏꯆꯟꯁꯨ ꯃꯥꯏ ꯂꯩꯊꯣꯛꯈꯤ ꯀꯨꯁꯨꯝꯅ ꯃꯆꯥꯒꯤ ꯄꯥꯝꯕꯣꯝ ꯄꯥꯏꯗꯨꯅ ꯃꯉꯣꯟꯗ ꯂꯩꯁꯤꯟꯍꯟꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯗꯨ ꯌꯧꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯉꯁꯤꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯒꯦ ꯅꯪꯒꯤ ꯅꯇꯧ ꯌꯦꯡꯂꯒ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟ ꯂꯩꯔꯦ ꯍꯥꯏꯅ ꯂꯥꯏꯊꯣꯛꯄꯁꯨ ꯇꯧꯒꯅꯨ ꯇꯨꯃꯤꯟꯅ ꯂꯩꯔꯤꯉꯩ ꯃꯔꯛꯁꯤꯗ ꯅꯁꯥꯒꯤ ꯐꯤꯔꯦꯞ ꯂꯧꯔꯛꯎ ꯃꯗꯨꯗ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯛꯄꯗ ꯋꯥꯍꯩ ꯑꯃꯠꯇ ꯉꯥꯡꯂꯛꯄ ꯌꯥꯔꯣꯏ ꯃꯆꯥꯗ ꯑꯀꯟꯕ ꯋꯥꯍꯩꯁꯦ ꯊꯥꯗꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯊꯣꯏꯕꯤꯁꯨ ꯃꯅꯦꯝꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ ꯏꯆꯟꯁꯨ ꯉꯦꯛ ꯐꯝꯊꯩ ꯁꯣꯔ ꯐꯨꯏꯅ ꯍꯣꯜꯂꯤ ꯇꯧꯐꯝ ꯈꯪꯗꯕ ꯃꯑꯣꯡꯗ ꯈꯨꯠ ꯑꯅꯤꯃꯛꯇꯣ ꯃꯣꯝꯄꯥꯛ ꯐꯤꯗꯛꯇ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ ꯆꯤꯝꯕꯥꯜ ꯑꯅꯤꯁꯨ ꯆꯞꯁꯤꯜꯂꯤ ꯃꯇꯥꯡꯁꯤꯗ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃꯒꯤ ꯔꯤꯡ ꯈꯤꯡꯂꯛꯏ ꯍꯟꯅ ꯇꯨꯡꯗ ꯌꯦꯡꯗ ꯇꯥꯞ ꯄꯥꯏꯈꯠꯂꯤ ꯃꯥꯅ ꯍꯜꯂꯣ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯥꯕꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯍꯜꯂꯔꯦ ꯍꯜꯂꯣ ꯀꯝꯗꯧꯔꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ
ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯜꯂꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕꯁꯨ ꯑꯣꯏ ꯏꯆꯟꯅ ꯍꯥꯟꯅ ꯇꯥꯈ꯭ꯔꯕ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯈꯣꯟꯖꯦꯜꯅꯤ ꯊꯃꯣꯏꯗ ꯀꯛ ꯀꯛ ꯌꯨꯗꯨꯅ ꯂꯩꯔꯒꯗꯕ ꯃꯍꯨ ꯆꯥꯎꯕ ꯈꯣꯟꯖꯦꯜꯅꯤ ꯈꯣꯟꯖꯦꯜꯁꯤꯕꯨ ꯊꯥꯗꯣꯔꯛꯂꯤꯕ ꯃꯤꯁꯛꯇꯣ ꯏꯆꯟꯅ ꯈꯪꯉꯤ ꯏꯆꯟꯅ ꯆꯤꯝꯕꯥꯜ ꯀꯥꯡꯊꯣꯔꯛꯇ꯭ꯔꯕꯗ ꯑꯃꯨꯛꯁꯨ ꯍꯪꯂꯛꯏ ꯑꯩ ꯈꯪꯗ꯭ꯔꯕꯣ ꯈꯪꯂꯝꯒꯅꯤ ꯈꯜꯂꯤꯗ ꯅꯪꯒꯤ ꯅꯝꯕꯔꯁꯦ ꯀꯅꯥꯗꯒꯤ ꯂꯧꯕꯅꯣ ꯍꯪꯂꯔꯣꯏꯗ꯭ꯔꯣ ꯅꯪꯅ ꯍꯪꯗ꯭ꯔꯁꯨ ꯑꯩ ꯍꯥꯏꯒꯦ ꯉꯁꯤꯁꯨ ꯑꯩ ꯅꯪꯒꯤ ꯅꯝꯕꯔ ꯀꯥꯎꯗ꯭ꯔꯤ ꯅꯝꯕꯔꯁꯤ ꯈꯛ ꯀꯥꯎꯗꯕ ꯅꯠꯇꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯃꯨꯠꯄ ꯂꯩꯇ꯭ꯔꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯤꯀꯨꯞ ꯑꯃꯠꯇ ꯅꯪꯕꯨ ꯀꯥꯎꯕ ꯉꯝꯗ ꯋꯥꯅ ꯂꯦꯜꯂꯤꯌꯦ ꯑꯩ ꯊꯃꯣꯏ ꯁꯣꯛꯄ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅ ꯏꯆꯟꯒꯤ ꯊꯃꯣꯏꯕꯨ ꯄꯦꯊꯍꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯈꯖꯤꯛꯐꯥꯎ ꯑꯁꯥꯎꯕꯒꯤ ꯁꯛꯐꯝꯗꯨ ꯍꯟꯖꯤꯟꯕ ꯂꯩꯇꯦ ꯏꯆꯟꯒꯤ ꯈꯣꯟꯖꯦꯜ ꯇꯥꯅꯤꯡꯕꯅ ꯉꯥꯎꯔꯕ ꯅꯨꯄꯥꯁꯤꯅ ꯊꯋꯥꯏ ꯆꯥꯛꯅ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯅ ꯀꯧꯖꯔꯛꯏ ꯏꯆꯟ ꯀꯧꯔꯛꯂꯤꯕꯗꯨ ꯇꯥꯔꯕꯁꯨ ꯃꯅꯥꯗ ꯍꯥꯞꯈꯤꯗ꯭ꯔꯦ ꯋꯦꯇꯤꯡ ꯆꯪꯉꯛꯂꯤꯕꯗꯨ ꯌꯦꯡꯉꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯑꯣꯏꯔꯝꯕꯗ ꯄꯟꯊꯗ ꯔꯤꯁꯤꯞ ꯇꯧꯏ ꯀꯔꯤꯁꯨ ꯍꯥꯏꯗ ꯍꯣꯜ ꯊꯝꯖꯤꯟꯕꯤꯈ꯭ꯔꯦ ꯅꯨꯄꯥꯗꯨꯅ ꯀꯧꯔꯛꯂꯤꯕꯗꯣ ꯈꯨꯝꯕꯤꯕꯒꯤ ꯃꯍꯨꯠ ꯏꯆꯟꯅ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯤꯉꯩ ꯅꯣꯡꯗꯥꯏꯔꯦꯝꯕ ꯅꯣꯡ ꯈꯥꯛꯂꯛꯄꯒꯨꯝ ꯂꯥꯎꯊꯔꯛꯏ ꯅꯋꯥ ꯀꯅꯥꯒꯅꯣ ꯋꯥꯔꯤ ꯁꯥꯟꯅꯩꯗꯣ ꯁꯥꯟꯅꯅꯤꯡꯕ ꯃꯤꯒ ꯁꯥꯟꯅꯅꯤ ꯅꯊꯧ ꯂꯩꯕ꯭ꯔꯣ ꯉꯁꯥꯏ ꯈꯦꯂꯦꯝꯖꯕꯤ ꯁꯥꯔꯝꯕꯗꯨ ꯃꯥꯡꯈ꯭ꯔꯦ ꯁꯞꯇ꯭ꯔ ꯑꯃꯗ ꯂꯥꯎꯈꯠꯂꯕꯁꯨ ꯏꯃꯨꯡꯒꯤ ꯃꯤ ꯇꯥꯍꯟꯗꯕ ꯃꯑꯣꯡꯗꯅꯤ ꯃꯥꯕꯨ ꯅꯤꯡꯁꯤꯡꯍꯟꯈꯤꯕ ꯃꯥꯅ ꯍꯣꯜ ꯊꯝꯖꯤꯟꯕꯤꯔꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯃꯀꯣꯛꯇ ꯈꯖꯤꯛꯇ ꯈꯟꯖꯤꯜꯂꯨꯗꯦ ꯏꯆꯟꯅ ꯇꯦꯛꯁ ꯍꯜꯂꯛꯄ ꯉꯥꯏꯕꯗ ꯉꯝꯗ꯭ꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕꯅꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯑꯗꯨꯕꯨ ꯇꯦꯛꯁ ꯍꯜꯂꯛꯃꯟꯗ꯭ꯔꯕꯗ ꯊꯣꯡꯒꯥꯜ ꯌꯧꯔꯝꯗꯥꯏꯗ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯇꯦꯛꯁ ꯍꯜꯂꯛꯇꯕꯒꯤ ꯃꯔꯝ ꯈꯪꯒꯤ ꯈꯟꯅ ꯀꯣꯜ ꯇꯧꯖꯔꯛꯄꯅꯤ ꯈꯠꯅꯕ ꯍꯧꯅꯤꯡꯕꯒꯤ ꯏꯍꯨꯜ ꯂꯣꯏꯅꯔꯤꯉꯩ ꯋꯦꯇꯤꯡ ꯂꯩꯔꯝꯕꯗꯨꯗ ꯃꯊꯧ ꯂꯩꯇ ꯁꯥꯎꯒꯠꯂꯨꯕꯅꯤ ꯃꯥꯅ ꯁꯪꯒꯠꯂꯤꯕ ꯑꯗꯨꯗꯒꯤ ꯇꯥꯗꯅ ꯏꯆꯟꯅꯁꯨ ꯁꯪꯒꯠꯂꯛꯄꯗ ꯊꯧꯔꯝꯕ ꯕꯨꯂꯦꯠ ꯊꯣꯡꯒꯥꯜꯗ ꯈꯥꯝꯂꯒ ꯐꯝꯅ ꯈꯠꯅꯕ ꯍꯧꯕꯗꯨ ꯃꯈꯥ ꯆꯠꯊꯔꯛꯏ ꯑꯣ ꯑꯩꯅ ꯃꯦꯁꯦꯁ ꯊꯥꯕ ꯍꯟꯗꯛꯀꯦ ꯋꯥꯔꯤ ꯆꯤꯛꯊꯅꯔꯝꯅꯤꯗꯣ ꯅꯣꯏ ꯄ꯭ꯔꯣꯇꯥꯒꯣꯅꯤꯁꯀꯔꯣ ꯍꯣꯏ ꯃꯥꯅꯤ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯆꯥꯛꯑꯝꯒꯅꯤ ꯅꯪꯗꯤ ꯄꯥꯎ ꯐꯥꯎꯅꯔꯕꯣꯏꯔꯦ ꯑꯃꯨꯛꯁꯨ ꯁꯣꯟꯊꯥꯡꯅꯔꯞ ꯅꯣꯛꯐꯦꯠ ꯇꯧꯏ ꯃꯗꯨ ꯇꯥꯔꯤꯕ ꯏꯆꯟꯁꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯍꯦꯟꯅ ꯁꯥꯎꯍꯟꯅꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯑꯅꯤ ꯄꯥꯟꯅꯕꯗ ꯅꯄꯨꯟꯁꯤꯗ ꯋꯥꯔꯝꯃꯅꯤ ꯄꯥꯟꯅꯒꯦ ꯌꯥꯎ ꯄꯥꯟꯅꯔꯤꯅꯤ ꯃꯗꯨꯗ ꯋꯥꯕ ꯋꯥꯗꯕ ꯅꯪꯅ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯦ ꯀꯩꯗꯧꯕꯒꯤꯅꯣ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯃꯦꯁꯦꯁ ꯊꯥꯏ ꯍꯥꯏꯗꯨꯅ ꯀꯩꯒꯤꯅꯣ ꯍꯥ ꯇꯧꯅꯤꯡꯉ ꯇꯧꯔꯛꯀꯅꯤ ꯇꯧꯅꯤꯡꯗ꯭ꯔ ꯇꯣꯛꯀꯅꯤ ꯊꯥꯅꯤꯡꯉ ꯊꯥꯅꯤ ꯊꯥꯅꯤꯡꯗ꯭ꯔ ꯇꯣꯛꯀꯅꯤ ꯀꯨꯁꯤꯅꯦ ꯑꯩꯒꯤ ꯍꯦ ꯃꯤꯔꯩꯍꯥꯠ ꯑꯔꯤꯕ ꯅꯨꯄꯤ ꯊꯤ ꯈꯪꯗꯕ ꯏꯁ ꯍꯥꯏꯔꯤꯕ ꯅꯪꯗꯤ ꯑꯅꯧꯕꯤꯅꯤꯀꯣ ꯅꯨꯄꯥ ꯌꯥꯝ ꯐꯪꯕꯅꯤꯅ ꯑꯩꯉꯣꯟꯗ ꯅꯣꯛꯅꯔꯤꯕꯅꯤꯅꯦ ꯅꯣꯛ ꯆꯤꯝꯕꯥꯜ ꯆꯤꯡꯅ ꯅꯣꯛꯏ ꯈꯣꯏꯗꯧ ꯄ꯭ꯔꯣꯛ ꯁꯥꯛꯄꯗ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯏꯆꯟ ꯃꯆꯤꯟ ꯈꯨꯟꯕꯒꯤ ꯃꯍꯨꯠꯇ ꯑꯁꯥꯎꯕꯗꯨ ꯄꯤꯔꯥꯡꯗ ꯇꯥꯏꯅꯔꯛꯏ ꯃꯌꯥꯝꯅ ꯊꯤꯅ ꯆꯩꯕ ꯉꯥꯡꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯄꯣꯛꯇꯕꯅꯤ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯍꯟꯕꯁꯨ ꯉꯝꯗꯦ ꯀꯅꯥ ꯑꯃꯠꯇꯅ ꯑꯗꯨꯕꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯀꯔꯦꯝꯅꯕ ꯋꯥꯍꯩ ꯑꯃꯗꯤ ꯎꯁꯤꯠꯇꯕ ꯃꯇꯧꯅ ꯏꯆꯟꯕꯨ ꯄꯤꯔꯥꯡ ꯆꯦꯟꯊꯍꯟꯕ ꯉꯝꯂꯤ ꯃꯆꯤꯟ ꯀꯟꯈ꯭ꯔꯕꯤ ꯏꯆꯟꯕꯨ ꯃꯔꯣꯜ ꯊꯣꯛꯍꯟꯗ ꯀꯞꯍꯟꯕ ꯉꯝꯕ ꯃꯤꯁꯛ ꯑꯣꯏꯔꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯏꯆꯟꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯕꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯅꯣꯀ꯭ꯔꯦꯝ ꯍꯥꯏꯒ꯭ꯔꯦꯝꯅꯔꯒ ꯍꯪꯂꯛꯏ ꯀꯞꯂꯕ꯭ꯔꯣ ꯑꯃꯨꯛ ꯈꯣꯡꯎ ꯊꯣꯛꯑꯁꯨ ꯀꯞꯄꯗꯤ ꯇꯣꯛꯇ꯭ꯔꯤꯕꯣꯏꯔꯦ ꯀꯞꯆꯦꯠꯄꯤ ꯑꯔꯤꯕꯤ ꯅꯣꯏꯅ ꯄꯥꯔꯣ ꯁꯤꯔꯝꯗꯥꯏ ꯐꯥꯎ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅ ꯊꯥꯏꯅꯕ ꯇꯣꯛꯂꯣꯏꯗꯣꯔꯤ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯕ ꯇꯣꯛꯄ ꯅꯨꯃꯤꯠꯇ ꯁꯤꯗꯣꯏꯅꯦꯅ ꯃꯤꯅ ꯀꯛꯋꯥꯡ ꯇꯧꯔꯛꯂꯤꯕꯁꯤ ꯊꯦꯝꯕꯒꯤ ꯃꯍꯨꯠꯇ ꯑꯃꯨꯛꯁꯨ ꯅꯣꯀ꯭ꯔꯦꯝ ꯍꯥꯏꯒꯦꯝꯅꯔꯛꯏ ꯅꯪꯉꯣꯟꯗ ꯀꯔꯦꯝꯅꯒꯦ ꯍꯥꯏꯕꯩ ꯄꯣꯛꯂꯛꯄꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯗꯤ ꯀꯩꯗꯧ ꯄꯣꯛꯆꯔꯝꯗꯣꯏꯅꯣ ꯅꯪꯅ ꯏꯆꯟ ꯑꯣꯏꯅ ꯄꯣꯛꯂꯝꯕꯩ ꯑꯩꯁꯨ ꯅꯣꯡꯗꯥꯏꯔꯦꯝꯕ ꯑꯣꯏꯅ ꯄꯣꯛꯂꯛꯄꯅꯤ ꯈꯥꯕꯅ ꯄ꯭ꯔꯣꯇꯥꯒꯣꯅꯤꯁ ꯑꯣꯏꯅ ꯄꯣꯛꯂꯝꯕꯩ ꯅꯪꯅ ꯕꯤꯂꯦꯟ ꯑꯣꯏꯕꯗꯤ ꯅꯠꯇꯕ ꯑꯗꯨ ꯍꯥꯏꯔꯁꯨ ꯌꯥꯏ ꯑꯗꯣ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯗꯣ ꯀꯩ ꯍꯥꯏꯅꯩꯅꯣ ꯈꯇꯃꯛꯎꯗꯅ ꯏꯕꯥꯅꯤꯒꯤ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯁꯥꯟꯅꯖꯕꯗ ꯅꯪꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕꯩ ꯃꯊꯧ ꯇꯥꯗꯦ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯑꯍꯥꯏ ꯀꯛꯈ꯭ꯔꯦꯅꯤ ꯅꯥꯀꯣꯡꯗꯒꯤ ꯃꯣꯕꯥꯏꯜ ꯊꯥꯡꯗꯔꯒ ꯍꯥꯏꯖꯩ ꯊꯨꯈ꯭ꯔꯦ ꯏꯆꯟꯒꯤ ꯃꯈꯨꯠ ꯀꯣꯜ ꯀꯛꯄ ꯊꯨꯕꯒꯤ ꯀꯝꯄꯤꯇꯤꯁꯟ ꯄꯥꯡꯊꯣꯛꯂꯕꯗꯤ ꯍꯟꯖꯤꯟ ꯏꯆꯟꯅ ꯋꯥꯔꯜ ꯆꯦꯝꯄꯤꯌꯟ ꯑꯣꯏꯔꯝꯕꯁꯨ ꯌꯥꯕꯅꯤ ꯃꯥꯒꯤ ꯔꯦꯀꯣꯔꯗ ꯊꯨꯒꯥꯏꯕ ꯋꯥꯅ ꯊꯣꯛꯂꯝꯕꯁꯨ ꯀꯅꯥꯅ ꯈꯪꯕ ꯑꯇꯩꯅ ꯀꯣꯜ ꯇꯧꯔꯝꯕꯗ ꯀꯛꯂꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯇꯧꯔꯛꯄ ꯀꯣꯜ ꯀꯛꯄꯗꯤ ꯏꯆꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯡꯕ ꯊꯨꯕ ꯃꯊꯧꯅꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯒ ꯏꯆꯟꯒ ꯍꯥꯏꯅꯈꯤꯕꯗꯒꯤ ꯈꯪꯂꯦ ꯃꯗꯨꯗꯤ ꯏꯆꯟꯅ ꯊꯃꯣꯏ ꯁꯣꯛꯄ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯐꯣꯡꯗꯣꯔꯛꯈꯤꯕ ꯃꯤꯁꯛꯇꯨ ꯈꯥꯕꯅꯤ ꯏꯆꯟꯅ ꯍꯣꯜ ꯊꯝꯖꯤꯟꯕꯤꯔꯛꯂꯕ ꯈꯥꯕꯁꯨ ꯑꯟꯍꯣꯜ ꯇꯧꯔꯛꯄ ꯉꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯀꯛꯊꯠꯄꯤꯔꯛꯂꯕꯗ ꯋꯥꯀꯠꯐꯝ ꯂꯩꯇꯕꯅ ꯋꯥꯆꯦꯞ ꯁ꯭ꯇꯦꯇꯁꯇ ꯇꯥꯏꯅꯔꯛꯏ
ꯍꯜꯂꯛꯈꯣ ꯑꯃꯨꯛꯇ ꯏꯅꯥꯛꯇ ꯃꯥꯒꯤ ꯁ꯭ꯇꯦꯇꯁ ꯊꯝꯂꯨꯔꯒ ꯃꯤꯒꯤ ꯁ꯭ꯇꯦꯇꯁ ꯌꯦꯡꯉꯛꯄꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯁ꯭ꯇꯦꯇꯁꯇ ꯊꯥꯒꯠꯂꯤꯛꯂꯤꯕꯗꯣ ꯌꯦꯡꯂꯒ ꯆꯃꯝꯅꯅ ꯂꯩ ꯃꯤ ꯍꯥꯠꯅꯤꯡꯉꯤꯀꯣ ꯑꯩ ꯃꯅꯤꯡꯗ ꯅꯞꯂꯤꯕ ꯏꯃꯣꯖꯤꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯛꯂꯤꯕꯗꯣ ꯈꯥꯕ ꯃꯉꯣꯟꯗ ꯑꯣꯏꯔꯕꯣꯏ ꯈꯟꯖꯩ ꯏꯊꯥ ꯊꯥꯖꯗꯅ ꯃꯥꯏ ꯂꯞ ꯍꯥꯏꯅ ꯁꯦꯞ ꯇꯧꯕ ꯃꯤꯁꯛꯇꯨꯒꯤ ꯁ꯭ꯇꯦꯇꯁ ꯎꯔꯛꯄꯗ ꯈꯥꯕ ꯄꯨꯡꯉꯪꯉꯛꯏ ꯊꯥꯖꯕ ꯉꯝꯗ꯭ꯔꯗꯨꯅ ꯁ꯭ꯇꯦꯇꯁꯇꯨ ꯆꯦꯟꯈꯤꯗꯅꯕ ꯈꯨꯕꯤꯅ ꯐꯥꯏ ꯃꯤꯊꯤꯟꯒꯥꯏ ꯏꯆꯟꯅ ꯈꯥꯕꯒꯤ ꯅꯝꯕꯔ ꯁꯦꯞ ꯇꯧꯔꯛꯂꯦ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯈꯥꯕ ꯃꯥꯅ ꯄꯥꯎ ꯐꯥꯎꯔꯛꯄ ꯉꯥꯏꯔꯝꯂꯤꯕ꯭ꯔꯥ ꯏꯆꯟꯅ ꯃꯥꯒꯤ ꯅꯝꯕꯔ ꯁꯦꯞ ꯇꯧꯕꯤꯔꯛꯂꯕꯗ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯃꯛꯏ ꯃꯁꯥꯗ ꯐꯥꯎꯔꯝꯕ ꯑꯋꯥꯕ ꯄꯨꯝꯕ ꯃꯥꯡꯈꯤꯕꯒꯨꯝ ꯈꯥꯕꯅ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯐꯥꯏꯅꯦꯜꯂꯤ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯊꯩ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯏꯆꯟꯒꯤ ꯁ꯭ꯇꯦꯇꯁꯇꯨ ꯌꯦꯡꯂꯒ ꯆꯤꯝꯕꯥꯜ ꯆꯤꯟꯈꯠꯂꯤ ꯑꯩꯕꯨꯅꯤꯀꯣ ꯑꯔꯤꯕꯤ ꯅꯪ ꯈꯨꯃꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯤꯕꯣꯏꯔꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤ ꯀꯔꯤꯅꯣ